COVID-19 गी मालेम खोनबा लाइचत असिना मरम ओइदुना लेबाक असigi मफम लोइनमक्ता स्कूल कॉलेज अमदी अतै लालिक तंपम खुदिंगमक थिंगदुना लाकपा असिना महि तंबगी लमदा चाउना अपनबा पिरक्ली मसिना महि तमलिबा छात्रसिंगी हक्चांग अमदी वखल चाउखलपगी परिंगदा चाउना अकाइबा पीदुना लाकली हौजिक चथरिबा ऑनलाइन क्लासिंगना हानदगी चथरक्लिबा क्लासरूम ट्रांजेक्शनगी महुत सिनबा ngamdabata natana masina achauba laibak asigi mhai tamliba mioi khudimak konsinba ngamde masina maram oiduna chhatra singi marakta lairaba amati ina khunba sahar amadi khungangi oiba achauba pal amana khaidok hali aduna online class asina chhatra singi marakta wakhal loksingi marakta chauna khena hali pungning wakhal ki phibam phawbada khena hali wafam sing asi mangda thamlaga malem ki mafam kayada mahi tampham sing amuk hana hangdoktuna classroom transaction amuk hongnarakli India ki leba kayada su COVID-19 ki phibam khara phagalakpa ubasidagi school college sing hangdoknaba warep logna rai Kerala ki COVID-19 ki phibam asi ngasi phawba phajana laksinba natrabasu school college sing hangdoknaba hotnarakli masina lakiba wafam de Satra sing punba asina hiena naksina bana maram oiraga laina asi sandokpada mating panggadra maru oina angang singda laina asi nahalakadra amadi makhoina laina asi imung manungda pusilakadra haina kibagi wafam kaya toina panai matang asida ningsingba yaribase India ki leibak singda tungan ba COVID-19 narakpagi sang asi ngasidi sauna khenare adugi su mathakta leibak amagi manungda district amadi subdivision singi marakta su sangsi chauna khenaba uri aduna karamba matam natraga karamba sang yengduna aikhoina school college hangdokatagi haibasi achauba wahang ama oi Maharashtra amadi Kerala da hujikchu chauna yengbada sangsi wangi aduga Delhi gumbadana yamna hena nemle Manipurati sang asi sayolgi oina yengbada sada nipan lom oiri aduga amuksu Manipur ki district ki sang su manate aduna laik laisu tambagi amangba asi menkhatnaba laik tampam sing karamba matamda hangdokatagi haibagi warep aikhoina lawgadagi haibasi achauba wahang amani Laina sandopagi masat asi lam ki oina khenabagi masak ama lam ki mioi singi marakta loina bagi mawonga samnana ui aduna lam ki oina laksin bagi masak khara makai mana halagasu yariba makai laina laksinaba thingbagi mawong asi khena hanba sangi amadi kupna yenglaga laksiliba sang asi komthok komsin khara tawba sangi Satra oidiba sahi asi ayambana nahani angang singda laina asi sandokpagi mawong asi ahal singda leidiba majat asiga ayamba mafamda manai haina mafam kayadagi paudamnarakli aduna laina laksinaba hotnarambadagi komthokpa kaya asigi manungda school college singsu komthokpada COVID-19 sandokpagi sangda thoidokna achauba ahongba ama purakloi haiba achauba mot ama thuklaki Adugi sumatakta the Indian Association of Preventive and Social Medicine IAPSM na handak pikiba recommendation singna school hangdokpada chauna sandokpagi sangda ahongba purakloi hairi aduga makhata na school tamliba angang singda hakchinna COVID-19 na bagi sang nemi aduna angang singi school hangdokpana thoidokna kaidoi haibagi mot piri Haukiba sahi anirom asida mahitambagi thodo paringda lakhiba apanba kaya asina haugullagliba nahasingi wakhal amadi haksangi saukhalakpada piriba akaibasing asi menchinna ba hotnaba sangi wafam asi mangda thamlaga leiriba COVID-19 sandopagi sang amadi mazat asi yenglaga mahiloisang khudingmak asi hangdoktuna pikhraba akaibasing asi menkhatna ba hotnaba sangi July thagi aroiba sayoldagi tamna hantharakliba sang asi yenglaga Manipur so mai tampham sing hangdokpa tangai fadre haiba achauba mot ama pinarakli adubu section ba oina mai tampham singda section gata ba wafam kharadi khangjinba sangi School assembly na singba school du da tamliba satra sing akakna ba mafam amada punna pulhandaba school mahiroi singi masing yenglaga karamna lanna lehengadage canteen na singba chapam thakpam sing karamna salaigadage Oza singda COVID-19 laina gi layong khanghanba amadi madu oiba COVID-19 sandoktanaba sadaran oiba lizat sing karam nanga khangadagi haibana singba asi section na yangsinba sangi madu oina classroom sing asi nungsit nungsa marang kaina sanghanaba matik sana thongnaw hangba sangi ngamlabati school singda haksel gi ka ama hangdokpa natraga asigumba ka sing school college singi manak nakpa mafam singda matik sana lehenba sangi
ꯍꯛꯆꯥꯡꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯇꯩ ꯍꯤꯔꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯦꯝꯒꯠꯄꯗ ꯊꯣꯛꯏꯕ ꯑꯀꯥꯏꯕꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯌꯥꯝꯅ ꯁꯣꯛꯍꯜꯂꯣꯏꯗꯧꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯀꯣꯚꯤꯗ-19 ꯊꯦꯡꯅꯅꯕꯒꯤ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯍꯥꯡꯁꯤ, ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯁꯤ꯫ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯇꯩ ꯍꯤꯔꯝꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯁꯦꯝꯒꯠꯄꯗ ꯊꯣꯛꯂꯤꯕ ꯑꯀꯥꯏꯕꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯌꯥꯝꯅ ꯁꯣꯛꯍꯜꯂꯣꯏꯗꯧꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯀꯣꯚꯤꯗ-19 ꯊꯦꯡꯅꯅꯕꯒꯤ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯍꯥꯡꯁꯤ, ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯁꯤ꯫